Ơi, ayu Bikari haran. Oi Bikari di noi ni ne. Si khundar Rikari. Ha, si khundar Rikari. Si chara bhaptur me ne. Ai Bikari. Si bu khundar di. Suam phaga ba posi bu in khunda hai gadra. Ai Bikari di noi ni ne. Si chara bhaptur di. Si khundar me ne. Tut. Aku aja lejari ba aku ji nungpan TV na je aku iseng jauh gi aku ipung aja da wari inta hang jage ipung cameraman lau lo oi tawon nam jera ki aku ji nungpan ji TV dei ni aja iseng ge jauh ko aja kai na ipung kai phawi thamoi ji nuai ta ba paudung kita tambiu iseng jauh wa ra ga de yam nuai te iseng jauh lise 하여간에 우시징네 풋보드 이싱 자오래 타모야 몽아이 에이르 든저 doctor 아이닝 सरकार 싱 자오버드기 레틴주 doctor 비가바 송게 cấp cấp 아직 기도 몽아지티 cấp 몽아지티 레틴 doctor 비도 반 cấp 용나데 이제 기도 cấp 나티 cấp 채널에 카메라 맞고 cái gì hay bà nó chỉ hai chân này đi nè bà ấy nè ta xem mấy cặp thì nên cặp chân những rồi cái đâm nè giờ chỉ một tầng gì lại xào với gì mau bây giờ lại xào với cái đó cũng mua gì gọi bây giờ chúng mày nè thà bà khờ cột bên mình lên lên đi đúng có ăn uống xíu mấy nè thà phải ăn uống sao lên đi có đúng camera mà nó mới tàu đi chứ bây giờ sẽ là bây tàu khi mới tàu tôi sẽ cái chuyện đó nè thà bà 인지는 거 거기 뭐지 능력 거기 능력 많이 느끼지 이용 거 많은 이 해봤고 다음에 안우 없는 사 아슬라 투세나 안우 없는 나는 까냠 따이나 아다 그만 나 미지 우리나 나는 안우 없는 까냠 따이 그 이거 아주 개나 놈이 봐야지 봐 तक से फिल्म हम पुथोके ना खल्ले अइना पुथोकदब फिल्म दुगी आइसे स्क्रिप्ट को ई लोरे स्क्रिप्ट को ई लोरे हाइबो सिमा से आई दम मयाम नंबर होदोरे नमजराके अदुना जी फिल्म की स्क्रिप्ट से ई लोरे अदुना जी अइना पुथोकदब फिल्म दिगी हीरो से सी हीरो से ना सारे आई हीरो ने हीरो कम दो 아니 만 히로 잡라는 거 또 그다음에 거 아이 좀 오다 하이라게 좀 떠오르고 아니 만나 좀 떠져라 야야 이bungo 히로 하우르지 액션 하우르지 너희 차 카메라 남마게 레디 내르보 야르보 하우로 카메라 롤링 야레고 이따디 만두 필름 픽처 프로덕션 만두 필름 머밍 करी है तरे आंगांगी थीदेर भागिस कट छेंगबी दे नते सोरे कट हाय बने हौजिल से ओय आयु बेखारी हान ओय बेखारी दि नोय नि ने सी खुंदर रिकारी हा सी खुंदर रिकारी सी छारा भापतर मेने आय बेखारी सी बु खुंदर दि स्वयं भागा पसि बु इन खुंदा है गद्रा आय बेखारी दि नोय नि ने सी छारा भापतर दि सी खुंदल मेने तत तसे क्या तारे स्क्रिप्ट पुथोकपदा याम वाए दुने स्क्रिप्ट से सुम्बा खरा पुथोगा लेनबा याबरन तौने वारी जे लोने वारी म लई अतु वारी दो तंग हापसल लागे दो मैम को अनु तंग सनजे मितांग बरो नंग बो अनु अमु सल होई थी ने तोक तारे नि फोन नंग लंबी जे पदा ला थुंग ने अदुइदी उपतदी उपगेदा है उपतदी उपसल लगे हनु से को उपसलेना आदो फजरा मने दम लुक्से वारी जे सिमदो बने वारी जे स्किन नोइन थोल लगे हाउचल लागी ये नंबर हौरजेरा कमा में यारबा यानी कैमरा रेडी लेरे हौरजे हौरो आई हौरागे को नंबर हौरो ngako anu sung upsang ye khara gyan ta mana ba ko gyan ta bai wari ni tawdu je anu chu pe adu hौरजे wari yes se sumai to bune gi जी कनो बो फोल हम पुथोने वे न को Samsung Guru etare ai possible man di malle adu pai to kan
ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯁꯦ ꯌꯥꯝ ꯃꯥꯡꯉꯦ ꯍꯥꯏꯗꯤ ꯃꯣꯏꯁꯦ ꯅꯨꯡꯗꯥꯡ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯃꯥꯏ ꯀꯥꯗ ꯂꯩꯔꯒꯀꯣ ꯄꯨꯔꯥ ꯂꯨꯍꯣꯡꯕ ꯍꯤꯡꯅꯦ ꯃꯣꯏ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯁꯦ ꯌꯥꯝ ꯃꯥꯡꯉꯛꯑꯦ ꯃꯁꯥ ꯁꯣꯛꯅꯕꯅꯤ ꯑꯗꯨ ꯁꯣꯔꯣꯛꯇꯤꯀꯣ ꯃꯄꯥ ꯃꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯀꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯝꯄꯅꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯟꯗ꯭ꯔꯣꯏꯗ ꯐꯣꯟ ꯑꯐꯕꯁꯦ ꯇꯣꯛꯊꯣꯛꯑꯒ ꯁꯤꯒꯨꯝꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯥꯝꯁꯨꯡ ꯒꯨꯔꯨꯁꯦ ꯑꯣꯏꯅ ꯂꯩꯔꯣ ꯀꯣ ꯑꯗꯨꯒ ꯄꯤꯔꯣ ꯑꯗꯨꯗꯩꯗꯤ ꯑꯩ ꯐꯨꯔꯤꯠ ꯂꯧꯊꯣꯔꯛꯑꯦ ꯀꯣ ꯑꯗꯨꯒ ꯎꯞꯁꯜꯂꯛꯑꯒ ꯍꯥꯏꯔꯛꯑꯒꯦ ꯑꯗꯨꯒꯤ ꯐꯣꯟꯗꯨꯗꯤꯅꯦꯀꯣ ꯅꯪ ꯄꯥꯏꯔꯣ ꯑꯗꯨꯒ ꯅꯪ ꯅꯇꯨꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯀꯣꯠ ꯃꯌꯥꯗ ꯐꯝꯃꯒ ꯂꯨꯍꯣꯡꯕꯩ ꯑꯍꯤꯡꯒꯤ ꯋꯥꯔꯤ ꯆꯤꯊꯔꯣ ꯑꯣꯏꯗꯕꯁꯤꯗꯤ ꯈꯨꯅꯤꯡꯁꯤꯗ ꯑꯩ ꯅꯨꯡꯒꯤ ꯃꯤ ꯃꯥꯟꯕ ꯀꯩꯅꯣ ꯑꯩꯁꯨ ꯁꯨꯝ ꯍꯥꯏꯗ ꯌꯥꯗꯅ ꯃꯌꯥꯝꯅ ꯁꯨꯝ ꯇꯤꯝ ꯃꯌꯥꯝꯅ ꯁꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯐꯕ ꯑꯦꯗꯚꯥꯏꯁ ꯄꯤꯕ ꯁꯨꯝ ꯄꯤꯔꯝꯕ ꯁꯥꯕꯅꯤꯗ ꯅꯣꯏꯁꯤꯗꯤꯕ ꯇꯥꯔꯝꯃꯤ ꯑꯣꯏꯔꯦ ꯅꯣꯏꯗꯤ ꯍꯣꯏ ꯑꯗꯨꯅ ꯃꯌꯥꯝ ꯑꯣꯏꯔꯣꯏꯗꯕ ꯋꯥꯔꯤꯅꯦ ꯈꯟꯕꯤꯔꯁꯨ ꯌꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯗꯣꯔꯕꯅꯤꯅ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯁꯤꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯕꯨ ꯌꯦꯡꯕꯤ ꯇꯥꯔꯒꯗꯤꯀꯣ ꯂꯥꯏꯛ ꯀꯃꯦꯟ ꯀꯣ ꯂꯩꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯁꯜꯂꯨ ꯑꯗꯨ ꯀꯥꯎꯅꯨ ꯑꯩ ꯂꯩꯔꯤꯌꯦ ꯚꯤꯗꯤꯑꯣꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯗ ꯑꯩꯅ ꯁꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯇꯧꯁꯜꯂꯛꯑꯣꯅ ꯍꯥꯏꯔꯤꯁꯦ ꯑꯇꯩꯒꯤ ꯑꯝꯇ ꯅꯠꯇꯦ ꯃꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯗꯒꯤ ꯃꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯕꯨ ꯑꯝꯇꯪꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯕꯣꯠꯀꯤ ꯕꯤꯈꯥꯔꯤꯅꯤꯅ ꯑꯃꯨꯛ ꯈꯜꯂꯛ ꯇꯥꯏ ꯃꯤꯅ ꯀꯣ ꯋꯥꯔꯤꯕꯨ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯦ ꯀꯣ ꯂꯥꯏꯛꯁꯨ ꯅꯝꯁꯤꯟꯕꯤꯔꯝꯃꯣ ꯀꯃꯦꯟꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯕꯁꯀ꯭ꯔꯥꯏꯕꯇꯨꯝꯗꯤ ꯀꯥꯎꯁꯟꯒꯅꯨ ꯀꯥꯎ ꯌꯥꯔꯣꯏꯗꯕ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯁꯕꯁꯀ꯭ꯔꯥꯏꯕꯇꯨꯅꯤꯀꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯕ ꯑꯗꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕ ꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯖꯩ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤ ꯇꯥꯔꯒꯗꯤꯀꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤꯌꯥꯔ ꯈꯔꯁꯨ ꯇꯧꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯐ꯭ꯔꯦꯟ ꯃꯌꯥꯝ ꯅꯪꯒꯤ ꯐ꯭ꯔꯦꯟ ꯃꯌꯥꯝꯗꯀꯣ ꯁꯤꯌꯥꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯝꯇꯪ ꯒ꯭ꯔꯣ ꯑꯣꯏꯍꯜꯂꯒ ꯑꯐꯕ ꯑꯝꯇꯪ ꯑꯣꯏꯍꯟꯁꯦ ꯑꯗꯣ ꯃꯌꯥꯝꯒꯤꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤꯗꯃꯛꯇꯁꯨ ꯑꯩ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯒꯤꯞ ꯑꯦꯋꯦ ꯇꯧꯊꯣꯔꯛꯀꯅꯤꯀꯣ ꯒꯤꯞ ꯑꯦꯋꯦ ꯇꯧꯊꯔꯛꯀꯗꯣꯏꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯒꯤꯞ ꯑꯦꯋꯦ ꯇꯧꯅꯕ ꯒꯤꯞ ꯑꯦꯋꯦ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯞꯄꯣꯔꯠ ꯇꯧꯕꯗꯨꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕꯀꯣ ꯁꯞꯄꯣꯔꯠꯇꯨꯝ ꯇꯧꯁꯜꯂꯛꯑꯣ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯂꯩꯗꯅ ꯑꯩꯁꯨ ꯌꯨꯇ꯭ꯌꯨꯕꯔꯁꯦ ꯍꯥꯡꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯑꯗꯨꯅ ꯃꯌꯥꯝ ꯒ꯭ꯔꯣ ꯑꯣꯏꯅꯕ ꯆꯦꯅꯦꯜꯁꯦ ꯒ꯭ꯔꯣ ꯑꯣꯏꯅꯕ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯃꯊꯧ ꯇꯥꯏ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕ ꯃꯊꯧ ꯇꯥꯏ ꯑꯃꯁꯨꯡ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯣ ꯀꯃꯦꯟꯗ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯨ ꯁꯤ ꯁꯦꯝꯃꯛꯑꯣ ꯑꯗꯨꯝ ꯑꯩ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯁꯦꯝꯕ ꯍꯧꯔꯛꯀꯦ ꯑꯗꯨꯝ ꯁꯦꯝꯕ ꯍꯧꯔꯛꯑꯗꯕꯅꯦ ꯍꯟꯗꯛꯇꯤ ꯀꯣ ꯈꯔ ꯁꯪꯕ ꯍꯧꯔꯛꯑꯦ ꯑꯩꯁꯦ ꯑꯗꯨꯅ ꯑꯩ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝ ꯑꯃꯨꯛꯇꯪꯗꯤ ꯃꯥꯏ ꯄꯥꯛꯍꯟꯕꯤꯌꯨ ꯀꯣ ꯃꯌꯥꯝ ꯆꯪꯅ ꯃꯥꯏ ꯄꯥꯛꯍꯟꯁꯤ ꯑꯗꯣ ꯀꯩꯅꯣ ꯑꯗꯨꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯁꯤ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯅ ꯃꯥꯏ ꯄꯥꯛꯄ ꯑꯔꯅꯤꯡ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯅ ꯒꯤꯞ ꯑꯦꯋꯦ ꯇꯧꯊꯣꯔꯛꯀꯅꯤꯀꯣ ꯍꯥꯏꯗꯤ ꯍꯥꯏꯈꯤꯕꯁꯤꯅ ꯑꯔꯣꯏꯕꯅꯦ ꯍꯥꯏꯖꯤꯜꯂ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯅꯠꯇꯦ ꯐꯥꯒꯤ ꯇꯧꯅꯦ ꯑꯩ ꯍꯥꯏꯈꯤꯕꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯉꯥꯛꯀꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩ ꯑꯗꯨꯝ ꯒꯤꯞ ꯑꯦꯋꯦ ꯇꯧꯊꯣꯔꯛꯀꯅꯤꯀꯣ ꯃꯌꯥꯝꯒꯤꯗꯃꯛꯇ ꯒꯤꯞ ꯑꯦꯋꯦ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩ ꯒꯤꯞ ꯑꯦꯋꯦ ꯇꯧꯕ ꯉꯝꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯔꯝꯕ ꯁꯤꯅꯤ ꯑꯩꯅ ꯃꯌꯥꯝ ꯄꯥꯝꯃꯤꯁꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯝ ꯃꯇꯨꯡ ꯇꯥꯕꯗ ꯑꯗꯨꯝ ꯀꯨꯀꯤꯁꯤꯡꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯗꯨꯝ ꯁꯦꯝꯃꯛꯀꯅꯤ ꯀꯨꯀꯤꯁꯤꯡꯁꯦ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯄꯤꯔꯛꯄ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯧꯕ ꯁꯤꯗꯕ ꯃꯆꯤꯟ ꯊꯤꯕ ꯌꯥꯎꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯅ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯁꯦꯝꯖꯤꯜꯂꯛꯀꯅꯤ ꯉꯁꯤꯒꯤꯗꯤ ꯀꯨꯀꯤꯒꯤ ꯑꯣꯏꯗ꯭ꯔꯦ ꯑꯩꯒꯤ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯑꯩꯒꯤ ꯁꯨꯝ ꯚꯤꯗꯤꯑꯣ ꯁꯦꯝꯕꯅꯤ ꯑꯗꯨꯝ ꯃꯌꯥꯝ ꯁꯤꯒꯨꯝꯕ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯁꯦꯝꯃꯛꯀꯦ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕ ꯍꯧꯗ ꯉꯥꯏꯔꯕꯅꯤꯅꯀꯣ ꯑꯩꯁꯨ ꯈꯤꯇꯪ ꯅꯣꯂꯦꯖ ꯁꯨꯝ ꯂꯩꯈꯠꯂꯛꯀꯅꯤꯗꯅꯀꯣ ꯑꯗꯣ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯑꯗꯨꯝ ꯁꯦꯝꯃꯛꯀꯅꯤ ꯌꯥꯝꯅ ꯁꯦꯝꯅꯤꯡꯕ ꯏꯁꯀ꯭ꯔꯤꯞ ꯀꯩꯀꯥ ꯂꯩꯇꯥꯔꯒꯁꯨ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯑꯩ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ